Maitai Singna Masagi Lopam the Low Uzage Naxian Bio Hajabada, Central Force in a Yabidre, Laitan Pokpida Low Koiba Sangluba Singda, Kukisingna Nauri Capsin Duna attack Taurak Padagi, Jaranga Batokre, Kundrakmam Assembly Constituency is Sagolmak Police Station, Kwan but Laitan Popi, Maitai Kulda, Low Unaba Koiba Sangluba Singda, Masing Yamlaba Kuki Nupi Amasung Nupasingna, Saitup Utupai Duna Naurina Capsin Latuna attack Taurak Creme. Thogdok adu low unariba lawfam adu Kukisingni haiduna low khoiba lakpa maitai singda ngasi ayuk pung mapal rom tarakpada naurina kaptuna attack tawrakhibani matam sangna nakal ani ke marakta leitum thanaba nunglangnabana singba chathanaki Kukina ha mayam amana nauri paiduna changsillaklaga Maitai Singda Kapsil Lakpada Myoy Ama Makongda Panduna Khara Soki Hairi Thogdok adugi matangda Laikai aduda Leiba Myoy Amana Pauche Asida Hai Laitan Pokpi Hai Bamafam Asida Maitaigi Yumnak Chama Yang Kairong Kundaduna Lady Wafam Adugi Miam Gi Senpamsu Lau Singubana Oiraga Lai Makoigi Low Ufam Asit Laitan Pokpigi Sadu Lampang Haiba Mafam Duni Maitaigi Yum Sanari Bamafam Aduga di kilometer Amarom Tamak Labnai Local aduda low sangam kuntrarom tamak lay apikpa local amani revenue district na Imphal East ni local adugi hek loy selakpa sarukta yumna kunmuk khundaba songphan haiba kuki ge khul amalai hairiba khul ase Kangpokpi district ke cycle subdivision ge manung challi paw asina makata na hai mi yamna su tadaba kuki khul adudagi khara khajik chalaga atopa kuki khul mayam ama tongan ba maming thonjillaga khunda silakre makoina tholiba khulsing adugi maming di Wakan village Wakan 5 village haibana singwa sing asini irang thoktinge mamangda khul aji khunja sing asi Laitan Pokpi maitai khullomda lambi oina chatlami aduga irang thokraba matungdagi di Ching Wangma Lantolaga Ikauromda Oina Zatkre Manipura Kuki Amasung Maitegi Marakta Yamna Sauna Kutokna Rakpa Matam Aduda Kuki Kulai Paiba Naha Kayamarumna Laitan Pokpi Haiba Maitai Kul Asida Landa Silaki Amasung Yum Kuntra Hena Maitadok Piki Haujik Chup Myoy Karakul Aduda Hanjilak Lagasu Ayamadi Saziwa Sawombung Amasung Laitan Pokpi Kulda Hangba Relief Camp Sing the Changja from Lauraga Lainari Bani Lomi amana pauche asida hai kuki ga maitai ga hana ba horakpa sahi adumadi lopan ba ngamkhide adubu mamangi sahi di Manipur Police amasung Central Force na ngak se laga low uhanki handaki sahi asida su khunja singna BSF ki kangbu aduda makhoi low uzage ngak senbiyo haina haijabada ngak senbiyo haiba yakhide maduna maram oireka ngasi ayuk angan badagi hauna siba changba tamba ama laklagani haiduna Makhoi khara tractor puraga low khoiba haurakpani low sangam khara khoiba hauraga tungda kuki naha ahal thoraklaga akampet ngang saktuna nauri kapsil laktuna attack torakhibani haujikti irang adu maikai kayadagi police personnel sing amasung Central Force sing changsil laktuna control tawkhre maitai singna masagi lawfam da low panbada fawba kuki na ayetpa apanba pirakpada Central Force singna madubu mayokna ba ngamdabagi phibam ama leirakpada maikai adongge miyamna yamna nuwaitaba phongdongnarakli